mang mang bada kariso kai ba leite tawbatabu mit pang pang mang mang na hana minasi lamdam asagi phawgal libi model Maria Pangambam ayiba Dr. Khaidem athauba Pangambam nawba amadi Pangambam ongbi tondol leima anigi masanupi ahalni Maria Pangambam ongba kheti lekai da pokhi masin manaw ani sui Manipur College te BSc Biochemistry last semester tamli modeling tawba khaknatana umai.com da anchor onisu leiri Maria na angang oiringai matamdadi nupa masa magi matawgum ingaw ngaw na horakhi class 12 karakpatagi ahalamanna nupi ma oibagi lirik khirine leina bo pano haiba phawba ngang khibilai ahan boina kumjal siniga tarani pandi maitai sanugi second runners up title lauki title se laukrabam tung tongan tongan fashion show amadi beauty pageant kayada saruk yadun lakhi ukrul da pangthokiba Miss Brinda gi title sulowungamki state level ki thakta pangthokiba contest kayada su saruk yaduna title kaya sulowkiba laikre Guwahati da pangthokiba Grow to Miss India gi camps princess da top nipan su tarakhi loina na handak pangthokadriba Femina Miss India da saruk yanaba yamna kana honari lam asda mang thana changsindana Manipur fashion gi industry safanaba asaubu thodang lauduna hiramasi matang da tongan ton mathabak kya tawbul loina na UN da pangthokiba conference su saruk yaning bagi apam lay film gilam da ngasi phawgi oinadi hongda ge haina khanadi leitri tawbatabu karigumba laibak phadana film kumbagi offer phanglabadi laibak phaba habidi oibani khali tawbatabu hojiki oinadi model gi lam asida mixat purapa pami Manipuri ama oina loktak Siroi Lili women empowerment amagusu yamna mari leinaribi ima kaithel amadi Manipur gi phajaba sanalonsat kaya leibana sauthokjaba phau Manipur asi makhong dagi soi khaba lamdam amani haibada haiman du thokloi adubu haujisu sendok hobagi matam lei hiram kaya gi tongan ba profession singda thabak taruba mioi singna oja amagi politician amagi doctor amagi engineer amagi ukil amagi police amagi tawkham thokpa thabak sing adu puksel sengna hiram khuding tawbagi tangai phataba lei karigumba asumna mipung khuding puksel sengna thabak torolabadi imalebak Manipur si sakpa lamdam ama sodina oiba ngamgani lonena mama mapa oiba singna masa masu singbu yamna kuma senabi bagi tangai phataba lei model ama oina Mariana khadigi pamjaba misakti Susmita Sen mahaki phajaba waklo laguna mahapu model gi lamda sanghalakagi asoba maram amasu oiki mamangda lerama modeling gi phibamga hojik oirba Manipur gi modeling gi phibamga yamna ahongba saukhalakagi asoba mami ama uba phanglei malem gi thakta lamda masigi model singbu ukhatpa ngnaba honabada asoba ahongma bapurapagi tangai phajaba su leiri maramaduna Manipur da leiraba model gi lamda thabak tawriba mipum kudimakna hotnaba ama changi loinana state government su pangbifam thokpa mateng sing pangbiba si mahaki apambani modeling haibasi beauty with brain leibagi mathau tai maramaduna hauraliba naharol singna lammasida sangba pamlagadi sagong sadang phajaba khaknatana presence of mind leibagi loinana IQ wangbagi mathau su tai education matik sana phangnaba honaba loinana afaba chinjak chaba work out tawba mathau tai gym chapa phak taba yawragasu yumgi thabak tawduna figure tanana honabasu ya ngasi model gi lamda khajik khangba horakuna title khara lobang ngamlagba asi mahaki apokbi amadi Monica Khoraijam na hona bibedagi ngamlakhibani modeling gi lambi da khongdar liba miyoi singbu lan ubibagi miyeng ama leirami adubu ngasidi ahongma kaya ama laklei mipum khudimana model ka se mohan to khangbirakba asi ubada harauba nungaiba penba amadi phawi kariguma lana uba yaubi bamiyoi leirabasu lana ubidanaba modeling gi ideology khanganba si mahaki apambani Maria gi pamjaba insang di kangsoi amadi kanghoni pamjaba sesak amadi sesakina Arvind amadi Pusparani na oiri pamjaba actor amadi actress na Olel amadi Hizam Balani kariguma lamdam asika soba thodang ama tawbagi tanja phanglabadi ahanba oina sana thanaba polam singda nipan tangdana ba honagani mipum khudimana mangbada kariso kaiba leite tawbatu mit pana mang na ba honaminasi haibasi mahaki apamba oiri